Kakwa Dagi Ngarang Irang Aduda Police na Phajinkhiba Meeoi Manga Thadoku Haiba demanda maikei adom gi Meeyam Amuk Hourakkhre Meeyam control tounaba hotnabada police ki maikei dagi tear gas cell kaya kapkhre ngarang maikei kaya dagi lakpa mahirui singna Kakwa Bazar da Phajinkhiba khongjang amada police amadi protester ani gi marakta chauna unkhatnaba ama thokhi unkhatnaba aduga mari lengdana police na Meeoi manga Phajinkhi Meeoi manga adu condition amate yaudana thadorau haiduna ngasi nungthil pung mari tarakpa aduwaidagi lamdam adumgi Meeoi kaya thoknaraktuna Kakwa da leiba Singzamai police station da thumsinaba hotnarakhi irang adu lakshinanaba hotnabada police ki maikei dagi tear gas cell kaya kaptuna tan khaikhi adubu athengba fawba protester sing adu lambi da thoktuna leinakhi